Ipak Film Production na Taret Suba Production o puthokpa Manipur Feature Film Yahog Thengba Khoimugi Official Song Ahum ngasi film asigi director Rakesh Naurem na hongnabi matung inna release tawkhre Palace Compound leba MSFTS ki Open Campus ta pangthokpa isai release tawbagi thoram aduda film asida maru oiba saktam langliba ithoi Ratana amadi artist kya su saruk yakhi Avi Ithoi Ratana Kenny Wahengbam amadi artist kaya na tongan ba saktam langliba film asigi story amadi producer na Dr. R.K. Nayan Sana screenplay and dialogue na K.H. Bishwamitra ni aduga director na Rakesh Nauramni film asigi isay sing release tawbagi thoram aduga mari leinana director Rakesh Naurem na haiki miyoi marakta nungsina bahay basina kaitharakpa tarabadi kunai adu kaitharakpa yai Jahi sudana yumba lambida lakpa matamda achoba chaitheng ama mayoknari maram aduna matam chana yumba lambida chatnaba honasi haina paujil film asina pinaba hotnabani haiki Angangsingna yumba lambida khungdabasina khunai state achoba chaitheng pirakpa yai khunai da natana imung manung kairakpa yabagi oithokpa lei ana sumba mayam se thokhananaba mama pa oibasingchina masa oibasingbu matam chana yumba lambida khungdanba aduga hairiba masigi yumba lambije soiba matamda imung duta natana khunai da achoba chaitheng mayok nagani haiba paujal piba dugumba feature film ni haiba feature film asi laiba December 13 baibai numita MSFDS ta pung ama amadi pung marida ani thongna khoi premiere ucharam matung January ama New Year numita show MSFDS ki oje drama sida pung ama adu pung marida show ani khoi special show kapsagani loina January marida Kachinggi Library Information Center Kaching da show khoi special show ma kapsanaba khoi pak film production na rang tau jabani horokpadana ingaw na horaga yuban punsida changaba matungda kamaina nupi amana kari mama amana kari responsibility lawgadagi haiba dugumba gi makhal haitare dugumba character se aina siyamna pamna producer director na chana ni khanai ngona bibira ni aina thawai yauna thawai chang yauna honaraga tawjagiba odasing su takpiraga senior actor sing director na takpiraga yamna tawraga hoi yamna haini nungaina mayam teamwork tawinaraga namgiba film ne